Prime Minister na numit tarani gi manung da Imphal da laktuna irang loisindrabade Manipur India gi manung chandre haina lawgane asang kasar May ahum dagi hogduna Manipur da thogliba kanglup ki lan asi laibak asigi Prime Minister Narendra Modi na tumin na yengduna laisiliba si yaningde maram asina numit tarani gi manung da Prime Minister na Manipur da laktuna irang asigi solution puraklagang ing tappa hanjilhandrabade Manipur asi India gi manung chandabadage Prime Minister na nathaiba oina lawgani haina Forum for Restoration of Peace ki convener asang kasar na phongdokre irang asina maram oiraga sensitive oiba maphamsingda Forum for Restoration of Peace na satuna ing tapa hanjilhalagna bage mifam pangthoktuna lakpagi makha chatharakpa oina ngarang All Manipur Gorkha Student Association amade Liang Mainaga ani na sinduna Kangla Tombe Multipurpose Hall da pangthokiba nongmagi oiba ing tapa hanjilakna bage mifamda mahakna waphamsing asi phongdokibane Mahakna makata na hai Forum for Restoration of Peace na sensitive oiba maphamsingda satuna ing tappa hanjilagna bagi pandamda mifam pangthokliba si Manipur da hana leiramba tangdu laitaba phibam adu mangkhibadagi ne atopa mafam kayada ing tappa amade tangdu laitaba phibam oibagumna Kanglatombi hairiba mafam asidasu tangdu laitaba phibam lehanse India gi manungda leiriba state amada thani hena tangdu laitadaba phibam ama leiraba phawbada Prime Minister na Wahi ama phawba haidana leiriba sina Manipur asi India gi manung sandrabra haibage achobo wahang ama laklay Prime Minister gi michang mikhai naiba thawong asina Manipur miyambu karisu leitana khanba amade usitabani haina lawe Manipur lengak nasu irang asi athuba matamda loisinaba lamdam asida leiriba kanglup khudingmakki CSO amade mihut singa punna phaminaduna wari sanabiyo thogliba irang asida ain kaina sangsilakpa Myanmar gi miyoi sing yaure haibage chapchaba khudam leiraba phawba Karigumba makal amatagi action laukhataba asina paliba lengak asi aduki matik sole haiba takpane kuki phurupgi miyoi singnasu makhoi gi apamba demand tanba adu lan tawbagi mahutta democratic oiba mawongda oina tanbiyo misi mina thogliba si makata na thoktana ba amade santi hanjilakna bahona bada nakal animaki miyamna mateng pangbiyo haikhe thauram adu da saruk yakhiba Forum for Restoration of Peace ki advisor Razak Moijing Mayum na hai malemda mapangal kale hairiba Indiana Atenba matamda loisinba yaba irang ama pikraba Manipur da thokpada loisinba ngamdaba haibasi laibak thibane irang asi laksinabani haiduna combined force na bunker kaya thugairiba se anauba bunker kaya saba yana bahona baga chap manai haikhe